Mayam Bukrumzari dom nengbri Impact News ni ai Joyce Rosham na Impact News ki manung huna da taram nokchari ngasigi episode asi akhoi kitang theng na hore habadi curfew lo shlam dai sigi traffic jam sida akhoi gi guest panelist sing lambi da panbadagi theng na hogjabani ngasi akhoi na yamna important eba topic ma pudun lakchari ILP scam ngarang chief minister N Biren na press conference da phongdoki basi handak ikoi koi dina mayang Imphal Bengunda rate chathabada मोइन टिप ऑफ फंगबजी बांग्लादेश तगी लाक चंगप मियोय खर लेरे हाबगे दुमा पाव फंगदगी पुलिस ने रेट चथाबदा मियोय कुन मापनजी रॉन्ग illicit labor permit card पायरगा माइना थबक सुरंबा माइना बैटरी अमदा माइना थबक सुरंबा मियोय कुन मापन फागत पदगी मोयगी labor card सी इशू तौबदा चेनबनी हाइबा SDC अमसु सस्पेंड तौखरे नगरांग चीफ मिनिस्टर ना फंगदोकी अदुना हंदक चहीज रेजा मसीगी स्कैम्स माइना बस्ट तौबसिना अनिरक सुबोयबा अहामना हंदक चहीगी जुलाई गी थादा 3500 fake ILP issue तौरंबगी अदुंबा केस अचौबा केस अमा लैखरबनी जुलाई थागी 3500 illicit ILP permit माइने पिरंबगी केस इज हजिक तोगान तोगान बा लोकेशन मंगा दगी फागत खिबा लैखरबनी हजिक कनो कंप्यूटर सेंटर हांगबा नमदुलोंग अदगी प्रिंटर शॉप अदुकुंबा मफम तोगान तोगान बा गखुलोंग दगी सु यावरी अदुगा सीगा मरी लेना मियोय मापन जु फागत खिबा लैखरबनी मियोय मापन हाना फागत खिबसी government official ama yawi DC office amasung labor department dagi aduga handak som ka SDC ama suspend tawkhre ILP card si lanna fake oina mani issue tawbagi case ta aduna ILP je ahoi Manipur da chief minister N Biren na mamangi case thok matam da phungdoklambasi prime minister Narendra Modi amadi union home minister Amit Shah na Manipur gi miyam da Manipur gi indigenous population je kannabagi da makta maine piramba khudol ni masigi khudol asi manghan na bohna riba mi sing zilem na tharoi moigi mathakta case lakhot kani hana mamang da special investigation team form tawdana thizin khochin ba tawraga hadak so amka maina mi je phang padagi amka committee ge semdana masi amka hena ILP se yamna section na implement tawna haina maina lenga ki site gi commitment du ngarang chief minister N Biren na phungdo khre aduna ngasi hiramas reisda hoi khana na bi tanja du lawjege ILPG magi labor magi kano permit si issue tawum da government da yar ba official sing labor department oigera or DC office gi oigera mari len ba official sing aduga computer center chalai ba or like other vested interest individual moigi sendan lambi oina scam tawbagi adukumba scandal ma propagi adumba lambi oibagi pambai ma oira bra haibagi adugumba chingnaba leirai aduna akhoina ngasi khana jagdor topic ase ILP scam duga akhoi panelist na ahan bada haki right makta election biri Oza Rinku Khumukcham editor The Imphal Times Oza bataram nokchari may I thamud election biri Oza SM Jalal president amukok Oza basu taram nokchari thank you duga akhoi gi ahum suba guest na Oza Yumnamcha Dilip Kumar former convener JCLPS ngeha ke manung da akhoi gi studio da election biragani aduna ngasi gi discussion hodokcha basi I hak ahan bada Oza Rinku da lakchage labor card hai se akhoi gi labor department da leba Manipur building kari construction welfare board haina male adugi sida duna recognize to ba moina card piba amale ba adi labor card se akhoi gi da Manipur da labor department da pirisi maru waina akhoi gi huziki building construction gi site sigi construction gi material sida base to ba adugumba kaino sing du da nga ka labor sing du da oina piba oina tawi aduna labor card se pairagadi akhoi gi magi mapandagi la asu labor sing do khoina low matam da moina skill labor sing se porkadoni na ana makhoi sina Manipur sa matam da makhoi gi oiba tongkhan du tongkhai ba akhoi gi keno taw da ya da ba akhoi gi labor akhoi gi ka hai tare permit system ma chatnari bani na haidi Eastern Bengal Frontier keno dagi lakpa keno dune akhoi gi inner line permit system aina akhoi da mahdoi se sigi pochida sigi makhada changakpani na makhoi da pibagi wane atop criteria ngasai akhoi khana naina sum mamang haudringai da khana naina da sum yawbi grabduni labor gi akhoi gi se labor gi oina ma pire adagi mogi special category akhoi gi permit system moi yam toina sida su leite ya da ba mayam ma se yam chauna matam sang hankat anda chatte ya da ba dugumbagi special gi pot amasu leire adagi regular haigadra akhoi gi khara khangna chana ba adagi thaboin khang ga mari lena lakpa sing gi sum pire temporary have these just visitor
tourist visitor natragana topa topa keno mayam leiba nomini gi thabaki damakta lamba kolamba moi mayam dugi keno ne issue ne akhoi card am issue tawrise kari gi damakta ILP issue tawrino hay matamda akhoi gi yelhumi se akhoi manipur da leiriba indigenous people sing sigi akhoi gi masigi masing sida akhoi mo khoi da threatening oiba mapandagi sangakpa akhoi gi check tawdana sangakpa mayam sina akhoi gi marak sida yausil kanda nattaba criminal chingba mayam bhokta changila kanda leira kanda akhoi da chaos thon ba sigumba mayam si adagi plus mafam kharadana akhoi gi indigenous population sidagi hena hengalak tana masi hena hengalakpagi keno phangi base akhoi jiribamda keno matamdugi akhoi tamu dilip hoi siawiri tajadu hoi moi friends hena amakhakna tawraga चलगा थिगलुबदगी याम का हेना हेक्ता अखोइगी हेंगलंबगी मिसिंग हेंगलंबगी पोट लेरकपसिंग सिदगी अखोइसे तसेंगना इनर लाइन परमिट सिस्टम से दरकार ओरे कगिनोबदा करिगुंबा एरिया खरददी मणिपुरगुंबा अदगी से यामना हिली तारेन लेबा अदगी प्लस अखोइगुंबगी नॉर्थ ईस्टर्न साइड सिददी तसेंगना अखोइगी बल्क पॉपुलेशन से चंगकपदा रेगुलेशन नम थमकांदा इरेंजना चंगहलकांदा मखोइगी ममिंग मथा लौरकांदा मखोइना तौगदव मतमदसु मखोइगी कनो अखोइगी मखोइदगी टेक्स्ट खोमदन खोतना तौरकांदा लौरकांदा लेहलगा मखोइगी थबक सुबा याबदु इरेंजना रेगुलेशन दुगी मखादा चनहनबा चुमी हाइबा अदुगी खोलाउदा खोइना मतमदुद याम कुइरबा मतमदुदगी हौना अखोइगी ILP गुंबा ILP गुंबा हाइबनी को अमा लो अमा चना हलु आइना मसिदे सिदे इरांग थोकपदा अखोइगी नावरिबा महिरोय अमा बहुता अखोइ रोबिन हुड को अमा सीगिरबनी हाइतारे पुलिस की मोइना अदुगी मॉक कंट्रोल तौनबो होनबदा सीगिरबनी अदुना इरांग याम कुइना लेरकांदा मसिगी solution si Eastern Bengal frontier si masi hujik kano da Supreme Court ta su case ma thagalai tharibne atopa mi mana kadawagi masi Manipur da chanaga doribno chanabam thokte kaina Supreme Court case amadi leihum tawuni madugi potuna ama thamgraga haibadi Manipur gi akhoi threatening oiba indigenous population sing sida threatening oiba issue ama lakpa matamda masi gi potchi akhoina thamdaba yade haibagi akhoi gi demand ama tawraga leiringai chairakta अखोई असमाइना चेरेक सिदे कमाई तौगेदा मनी इंडिया ऑल इंडिया की ओइना पुंबदा अनौबा सिटीजनशिप लॉ अमख चलाइना होनरेबा से केएफ को सिटीजनशिप अमेंडमेंट बिल से पास तौनो होना मतमदा हुजिकती सिटीजनशिप अमेंडमेंट एक्ट ओन खरबनी सिटीजनशिप अमेंडमेंट बिल से पास तौनो होना मतंगदा ख्वाइदगी हेना अखोई स्पेयर हेड तौकिबा अखोई इरांग याम कन्ना तौगिबसी नॉर्थ ईस्ट साइड मणिपुर सु अमनेबा अदुगा असम सु यावेबा असम दने हेना कन्नबु तौई मणिपुर सु कन्ना तौई अदुना अदुगी वॉइस सिगी कनो से काउंटर वॉइस से अखोई लाक्तनबो होनबदा करी तौबु यायना थिबि मतमदा अखोई सिटीजन अमेंडमेंट बिल से ILP लेबल स्टेट सिंगदि चनरोय हाबगी कनो मख लाउथोखिएबा आइदी होय अदुना मरम ओरकांदा मणिपुर साइड दि चनरोय ILP से चनरोय हाबगी कइनोम द चनहनदनबगी दमकता ILP से चनहलकप्रा कायबगी आइमोंदा पुकनिंग द फाउजेबा पोतुनी अमरोमदा गवर्नमेंट दी मोइना हानादगी तालगा लाकु पोट अमखक अखोइदा अखोइगी सरकार से लाकु मतमदा पीबनी मसी अखोइना हाइनरुबा लेतना मसी तोगम थोइ पीबनी हाबा गी क्लेम दि लै अदुबु बिहाइंड एवरी एक्ट को देयर इज एन एजेंडा अम लैबगी ममुजी ममीजे अदुम ताइ हाइब तारे अदुना सुमाइना ILP गी पोटसिना अदुमाइना थादोगा थम्मे हुजिक फजना कनो तौरे तौबसिदा अमुकसु कमाइ तोगेदा इन एवरी क्राइसिस थोप मतम खुदिमक्से अखोइगी से मणिपुर से हुजिक थात्रा दग निपान मापन जंगा अबने क्राइसिस थोपसे इन एवरी क्राइसिस करप्शन की लेवल से वांगनी से अखोइ अदु खंगगा लेरबनेबा कनागुंबा अखोइगी खुदोंग चाबा लौबा हैबा मिसिंग ना करप्शन की लेवल वांगबा मैनिपुलेशन तौबा अदुगुंबा सेंदा अरोनबा हाइदी illegal earnings si yam tawye se akoina dum uraga laabani khallabani masigi marakta pukchen sengdaba akoigi officer singna sadana sem sadana natragana moina sem sabadu moina khangdana saribra khangnaga saribra haibagi adugi kano su leiramgani ko haidi moina moigi oiba valid paper sing puthoroktana kotorktana tawragadi adum moi worker ne na sata bani adugi valid paper sara iduna kanana sarino kai adugi investigation na amaronda chakrakanda sigumba matamsida changa
ꯆꯪꯉꯛꯄꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯤꯗꯩꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ interest lauraga pesa talabra haibagi chingnabasi si phaurakpasi khoi ngarang masi chief minister na magi keno da banglo da kene press conference to da lauthokhi ba pot am khangni asengbadi chief minister na masi mak adai mak phauta chief minister na lauthoktrasu ya ja ne masi dc keno na chief secretary gumba na tragana home gi leiriba commissioner gumba managa lauthokan da torsu ya bu ja ne haibadi during this crisis ILP ki crisis la e na phongdore isigi agenda adagi sidai sid tholai isi karino simaina tawbal leire kaina tholai isigi manungi oiba pot kari leibano kaiba aingonda khitang singnajaba haibadi akoi ngasai korisu kai du masibu na thaina buga kaigumba somda mung divert tor ado la kaina khanjalakpa masum yaur e habatare adumakpu phara isidi phai aduga sincerity akoi gi sincerity leitana thabak tawriba officer sing adagi check tawbada nga iba police sing mogi mathau tawdaba adagi masigi haidi sigi kano sida ILP gi kano si kano regime si chalaina bo hona bada involved tawriba every official sing sigi mathak ta yam check sinna taw haibagi instruction pi dana ya kano to hundragadi aidi haidai ba phongdorei ba ngarangi kano sisu ai kitang kanona chief minister magna phongdok trasu adum yarambani haba pot ama aina panjabagi maramdi akoi sida larger issue ma leiriba ILP jidi India rom dagi changakpa mi singi wari ne haba akoi sida larger issue ma leiri sidi karino habada foreign national mayam ama manipur da changakibagi aduga makoi kadai chakre haibagi aduga huji su changakpa leptri haibagi adugumba issue achawa ma leiri bane haba aduna kamai tawge haba matamda akoida se CAA gi pot lak matamda se Myanmar dagi di tashengbagi di kano singsi Christian singse persecuted ore na khalasu changakpadi yadabani aduna makoi changakpagi makoi gi changakibagi khotkibagi pot su dum yadaba pot da aina hana so haijakiba 1500 refugee leiba matamda 1964 da akoi gi MP amana akoi home minister matamdugi union home minister da akoi pisa thakba konadre pisa khara thadabir oina ikiba adugi 1500 refugee do madugi moina ibo potto madukai chakrake su khangdaba check su tawdaba somdana ILP ena thamaga somdana akoi gi foreigners prevention act ki leiriba akoi gi keno mayam si amata check tawdadana adagi pisa bok thadadana onjandana tawramiba mayam se sidai sida akoi gi irang si thogle irang se tha 39 sujallakpasida yam timing isa chadana ILP gi potsi kenona magi tawdragadi action lowni khoni an tawbudu tawraga loirabdu da mapanda muk thola isi masigi si kari indication no haiba ama aduga amana kari gi damakta su mapan gi mi singsina sadana sem sadana adagi document sajandana changakpagi factor amana manipur hujik tawriba development work ki any ukhul da oisanu senapati da oisanu tamenglong da oisanu imphal da oisanu imphal da oiragadi haina imphal da babuda huji yo ko nan local ka maitai sing se thabuk suba phangdrabane ba chat pangamdrabane ba adagi chingi pham sing da maitai na chala kamaina thabuk suri do no irang marsida aduna asomdagi influx laiba koigi migrant labor sing se koigi labor sing haitare labor sing laiba sing se makoi sing sida loina makoi da depend tawraga lereba adugi factor amasu kamain tawgeda manipur gi leiriba akoigi contractor sing adagi keno sing sida local contractor leiri sing sida thika tawjaramba building gi keno construction tawgadaba mayam se moida amata pidra mapan gi da loi piler na moina mapan gi labor ahong sing ji pusalaga tawse yam pusala krese masi crisis gi manungdana hena yamna thoeba aduna ni check tawriba keno tawriba sidi phai adubu tawri sigi motive se kari motive noido madumadi yam sengna ko akoina su khanaba chumi na again my thamjagi Thank you, Oza. Thank you so much. Mathangi wahanga se Oza Yumnamcha Dilip Kumar, former convener JCLPS lakchagi. Oza hanak chahi gi July thada zu maina location manga dagi printer shop, computer shop yauna tongan badagi 3500 LP at maina fake document kumba thengna ba maina case chawum like re duga mi mapan fakti ba like re government official DC office gi ama labor department dagi ama su chene hai ki mamangi dasu duga hanak ki dasu SGC ama suspend tawkre haina ngarang chief minister na hai duga ngarang Chief Minister na hai ki ba hojiki
mi kun mapan se moise Bangladesh tagi lakpa oramgani haina suspect tawi adubu kona yeng matam dadi moise Assam dagi ni hai aduga adum chingna badi dum lei hai bagi wafum ju phongloki ozade khangjaning baje hojik labor card issue taw matam da smaina atopa khogi ILP gi makha da atopa issue taw yaba mayam lei riba special regular temporary moi di loimak time limit se loimak yawba aduga labor gi di moi gi thabak to loidri bhawba adum lei naba oibani na time limit se leitaba jat leitaba male aduga bakery da thabak taw sidi masidi construction na tamni na moida labor card issue taw yade haina khangna smaina manung da scam ama leirambase sina ILP ze yam effectively implement of the bida masi sandan labirom doina chatlabra habigi dukumba chingnaba lak pasida is a focus taraga tawjaba khogi topic ni aduna oza swai se kai happening bagi ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯗ ꯐꯥꯎꯖꯔꯤꯕꯁꯨ ꯉꯁꯥꯏꯒꯤ ILP ꯏꯁꯨ ꯇꯧꯕ ꯃꯇꯝꯁꯦ ꯁꯤꯗ ꯌꯥꯝꯅ ꯃꯥꯏꯅ꯭ꯌꯨꯠꯂꯤ ꯌꯦꯡꯉꯀꯥꯟꯗ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯡꯁꯦ ꯃꯥꯅ ꯄꯥꯏꯔꯛꯏꯕ ꯑꯙꯥꯔ ꯀꯥꯔꯗꯇꯨ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯍꯦꯛꯇ ꯄꯥꯏꯔꯛꯑꯦꯅ ꯈꯜꯂꯁꯤ ꯕꯤꯍꯥꯔꯒꯤ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯄꯔꯄꯁ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯃꯥꯅ ꯇꯧꯒꯗꯕ ꯃꯥꯒꯤ ꯃꯔꯝꯗꯣ ꯑꯃꯨꯛ ꯀꯨꯞꯅ ꯍꯪꯉꯀꯥꯟꯗ ꯃꯗꯨ ꯍꯥꯏꯔꯤꯕ ꯏꯁꯨꯋꯤꯡ ꯑꯣꯊꯣꯔꯤꯇꯤꯁꯤꯅ ꯑꯥꯗ ꯒꯦꯠꯁꯤꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯥꯁꯤ ꯐꯥꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤ ꯐꯪꯉꯦꯅ ꯍꯦꯛꯇ ILP ꯏꯁꯨ ꯇꯧꯐꯝ ꯊꯣꯛꯇꯦꯕ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯣꯞꯐꯨꯜ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔꯤꯇꯤ ꯋꯥꯠꯂꯦꯅ ꯍꯥꯏꯖꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ILPꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ 2019ꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯆꯠꯅꯗꯅ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅ 11 ꯗꯤꯁꯦꯝꯕꯔ 19ꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯒꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯂꯥꯎꯊꯣꯛꯇꯅ ꯃꯁꯤ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯏꯗꯂꯥꯏꯟꯁꯤꯃꯨꯛꯁꯨ ꯃꯅꯤꯄꯨꯔ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯒꯥꯏꯗꯂꯥꯏꯟ 2019 ꯑꯁꯤ ꯉꯟꯇꯥꯅ ꯁꯦꯝꯈ꯭ꯔꯕꯅꯤ ꯁꯦꯝꯃꯤꯕꯁꯤꯗ ꯋꯥꯠꯍꯧꯕ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯁꯤ ꯃꯁꯤ ꯌꯥꯝ ꯆꯥꯟꯅꯔꯣꯏ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯐꯨꯜꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯌꯥꯅꯅꯕ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯌꯣꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯗꯅ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯂꯦꯕꯔ ꯀ꯭ꯂꯥꯁꯇ ꯄꯤꯔꯤꯕ ꯂꯦꯕꯔ ꯄꯥꯔꯃꯤꯠꯁꯤ ꯌꯥꯝ ꯂꯥꯏꯅ ꯄꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯦ ꯂꯦꯕꯔ ꯄꯥꯔꯃꯤꯠꯁꯤ ꯑꯗꯒꯤ ꯑꯥꯗ ꯒꯦꯠꯇꯁꯨ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯁꯨ ꯌꯥꯝ ꯂꯥꯏꯅ ꯑꯃꯨꯛ ꯄꯤꯔꯛꯑꯕ ꯌꯥꯝ ꯂꯥꯏꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯇꯦꯝꯄꯣꯔꯔꯤ ꯄꯥꯔꯃꯤꯠꯇ ꯅꯨꯃꯤꯠ ꯀꯩꯅꯣꯒꯤ 15 ꯗꯦꯖꯀꯤꯅꯦꯅ ꯄꯥꯏꯔꯒ ꯂꯥꯛꯑꯕ 15 ꯗꯦꯖꯁꯤ ꯀꯩꯗꯧꯉꯩꯗ ꯑꯦꯛꯁꯄꯥꯌꯔ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯁꯦ ꯃꯣꯏ ꯀꯩꯝꯇ ꯃꯥꯏꯟ ꯇꯧꯗꯦ ꯃꯣꯏꯁꯤꯡꯗ ꯄꯥꯁ ꯑꯃ ꯄꯥꯏꯔꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯄꯪꯗ ꯆꯠꯄ ꯑꯗꯒꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯣꯏꯗ ꯆꯦꯛꯁꯤꯟꯗꯕꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕꯁꯤꯡꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐ꯭ꯔꯤꯂꯤ ꯆꯠꯀꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯄꯥꯏꯖꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ILPꯁꯦ ꯃꯁꯤ ꯔꯤꯅ꯭ꯌꯨ ꯇꯧꯅꯕ ꯑꯃꯨꯛ ꯁꯕꯃꯤꯠ ꯇꯧꯈꯤꯕ ꯃꯇꯝꯗꯁꯨ DC ꯑꯣꯐꯤꯁꯅ ꯄꯤꯔꯛꯇꯦꯅ ꯑꯗꯨꯝ ꯆꯦ ꯃꯆꯦꯠ ꯑꯃꯈꯛ ꯀꯛꯑꯀꯥꯟꯗ ꯇꯣꯀꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯆꯠꯄꯁꯨ ꯌꯥꯎꯋꯦꯕ aduna habdi officialsing mathau fazna tawde aduna officersing na mathau ningthina tawdabagi aduna maram oidana ngasai laibasingna outsidersing yam komna phangba yam komna lawgiba aduga hujigi labor permit sisu leiriba local labor sing si bawda phangba ngamdana layaba labor card pi oina thaba kanosina applicant yam khajani lising manga taragi thakta lay hairimneba adumaina leiriba saisida mapandagi ngasi la akanda moi kamaina ngasi heta paigadoino adugumba kanosi oza swai khangjaning baje hojik labor se moi lakula di permit pu phangadi dum leiba yadoini aduna number of laborers changapagi limit labor masi kanu limit haba bu masi group ta lagadam ni labor si individual lagado yadeba labor di individual lagwa yade group of laborers lagadam ni adu su karigino haida kana for a specific purpose contractor amana government contractor oyo company oyo adigi kano oyo adumaina tawna construction company gi khangde farm gi khangde company khangde moina engage tawna koi tara si porke labor tara si darkar le labor kunji darkar le haina mana si ama ikhalakanda adugi si adugi matungina madu pigidam ne ba aduga hairi bu kaina tagai thabak no se building ni hairo na tanga tunnel gi ni hairo kai mama hairaga di numika ni changani thahum changani adu thahum gi leibi gi pirane haba aduga magi hek until unless completion oidi bhaudi complete oidi bhawba sum lei thau habidi leiteba madu sum renew to hum thoeba magi kano to kano sigi oina mana piri bedo mana karigumba thahumgi construction gi dam lawkhra kanda aduna mu another thaba among lawra kanda makha sangdagen haita de madu mu yamne for a specific days specific period oidreba sida kano the piri sida guideline the piri sida for a specific period obe contractor have never contractors in construction to doriba mana saga doriba sema doriba adugi never aduna ne
डेज कयानो है हंगकदोइसे अदु लेरे अदुसु मा मसासे आइडेंटिफाई तौगदबनेबा आइदि कनो मा से थांगै सेंना कनो आधार कार्ड पाइबा अदगी कनो चेक तौबद चंगबा आधार कार्ड खंगदे आई कार्ड खंगदे करी खंगदे तौर पिगदबसे मसी याम लाइन हवाइदि अहम हरप कांददि अखोइ जेसी एलपीएस ऑफिसर जुना ले याम लामेबा मोइसे अखोइ लेवल 20 लेवल पुछलके अदोंदे अयाब पिबिउ काइना 20 लेवल तो करी पोकदनो हमदमदा खुलक लेक युम साबगिने ना है अदु युम साबैदु कनाना अयाब पिबिनो नंग प्राइवेट बिल्डिंग ला अदु गवर्नमेंट रा काइना हंगगा कुमना थिगतने यम तौरमेबा अदैदुदा मसिद कोऑपरेशन जम अथगी पुलिस डिपार्टमेंट ना जो कोऑपरेट तौदबा अखोइना तौरुब थबकसे वॉलंटियर्स यम सिंसियरली तौदबा थबकसे मोइनसु अमु लान लौरकांदा मोइ थौद येसल नत्रगना अखोइना मदुदा इलीगली अखोइ खुद थाबनी काइन हे खनबा अदो जज मसी JCLPS की कनो वॉलंटियर की साइट की तब मतम द जुदुम कोऑर्डिनेशन खर नुआइ तब लय हाइ मसी मागी फ्रेमवर्क और मागी रूल जे फजना CCC है फजना मयेक सेंग लय तबगी इंप्लीमेंट तब द वाबा ओइगदोरिब्रा माई लूप होल्स लैबसी मसी कनो ओबिजाने एक्स्ट्रा बर्डन ओइना मसी तसेंगबदी अखोइना मनपुर इनर लाइन परमिट गाइडलाइन 2019 गे लैग्रे 19 सिगी मारकता अमु मतो कना 23 सेप्टेम्बर 2022 दा मु रिवाइज तौग्रे 22 दा रिवाइज तौबसिना कैथेन नंगबीदा असेंबली दा पाउखुम पीदब यादबगी खुदकता कनना मदु ऑनरेबल MLA रंजन हंगपा वहंग अमुगी पाउखुम पीबगी ओइना याम तेना चेना अनि खक्ता यामना कनो यामना मरम इचा चादना यामना मोंग ताद मोंग दा अदुमाने पीगी अदगी मुक थर्ड टाइम सेना कमेंट तो कना थर्ड अमेंडमेंट से मैं की सेकेंड अमेंडमेंट से सेकेंड अमेंडमेंट हाइड्रे मोइना मनपुर इनर लाइन फर्स्ट अमेंडमेंट गाइडलाइन 2022 ना 22 की कनो दा सेप्टेम्बर दा फोंगी बजा सिमु याम अंताना मु नवंबर दा 22 दा मु फोंगेबा सिगी फर्स्ट गाइडलाइन से अमेंडमेंट फर्स्ट अमेंडमेंट से अदुना मसिदा अहोंगबदी याम लैखरे ngथागे अदम अदुबु स्पेशल कैटेगरी परमिट कुंबा रेगुलर परमिट कुंबा सिनतना अतै दी कन तौबा यादब मोइ सिदी स्पेशल कैटेगरी परमिट सिजु एक्सटेंडेबल ओय माजे रिन्यूएबल ओय अदुगा कनो सिजु रेगुलर परमिट रिन्यू तौबा याय अदुगा सगी टेम्पररी परमिट का लेबर परमिट का सिदी हम सेक्शन येंगदब मफम अमनेबा सिगुम यामना सेक्शन ना याम बल्क लाकपा पुनः लाकदब ग्रुप ऑफ मोइन पीबदसु ग्रुप ऑफ लेबर्स लाकदबने हाइरी ग्रुप ऑफ लेबर्स लाकददी अमा अनि खद जप यादबने पुलब कुन लाए कुन मंगा लाए ना हायरगा पुलब लोकसलकान हनगिबगी कनो से आइडिया से हनगिबगी आइडिया लेतबा अदु मोइस लेरिंगाइदसु पर्सनल सिंगा चंगागा चेक तौबगी सी थबक ड्राइव सु लेतबा चेक तौबगी लेते समटाइम्स इशू तौबा कानसिदा अदु फॉलो अप सिदा फर्स्ट टाइम चेक तौबसी कना इशू जी कनाना तौनी हायरगा हायरिबा कंसर्न डीसी दुगी मखारा लेबा ऑफिसर सिंगन तौरे इशू दि तौरे अदुगा वंस इशू तौखरगदी मागे दुम ओइखरे मागे ऑलरेडी माजे परमानेंट रेसिडेंट दौनाबा तौरकान मंगोन चेक तौना मिसे लेते म अदम मरकता लंबीदा कैदा अखोना थेंगरगा तौबसेदा मसे अनऑथराइज ओइना लौबा अनऑथराइज ओइना लौरकान अखोगी सर्विस से मसे दरकार लेते हाइबदौना तौबा अदुना मसी कैनोदा कोऑर्डिनेशन वाटपा अदुगा लोइना ले पाइबीदिबो ऑथोरिटी सिंगसिना authority sincerity wat badagi neba ngarangi phongai adagi oja hoji amra bengali hari ba group sina ju supreme court ta manipur lenga ki against hoji ki LPG satna bagi against maina plea tha baje supreme court na ju chayo lipan gi manung da masigi kano respond pi gedab ni hanan november gi tang kundan mai thoki ba paw lai khre aduna smaina yamna effectively to implement taw ngam draba aduga mapan dagi sang paje phasna yengsin ba ngam da ba taraga di supreme court ki rise da I mean manipur lenga ki site gi kari khumgadori bano aduga masi फजन चनदबा सिस्टम ओइ तारगदी मसि लोथोक्रो हाबगी रायगा तारकदोरिब्रा असिमदी मनपु गवर्नमेंट खंगनिको अदुगा अखोइगी प्रेशर न कैनो हाबदा हुजिगी ILPC ताराय ताराय पोरकुनते अखोइ गसाय अखोइ गुना हागिदुने याम वाना पुरखेबनी याम वाना होनर कांदा पुरखेबा अदुगुबा ILPC मसि तारे तसेंग न हेता मांगहनबजी सुमदे अदुना हुजि गाइडलाइन दि याम सेमे गाइडलाइन सेमे रूल सेमे मसिबु फॉलो तौनबा मिसिदि याम तांगी
masi follow tawbide masi phajana thamakanda leiba ILP check gate singse phajana monitor tawba aduga Manipur government gi magi dagidi yamna di akhoi di yam harau leiki ji kaina da moida monitor tawna ba akhoi gi kana tawre khole da loina akhoi gi kana se sensor tawna ba gi Aadhaar card se once gate amada sangraga de adu Aadhaar card to lemna Aadhaar card to yenga kanda kana da mafam da kai leiki ke dogi kai se magi validity se nang loire validity loire ba sumba lebar ma leikra ta sumba outsider ma leikra se yenga kanda phado ni am check tawdoi ni ka haidana ko computerized tawrabani haidana yamna laukeba ado masu sinda lawnga to era me thabam da pangthokte ba aduga leiriba check gate si chu kana jiri bangwi check gate se yam ningba kai ningai ni moida laiba gari si pulap changani adiri ngahatang detain tawne adum noi pa chakhani loi changkhani adu moida hek khudong thiri bu market to mogi hek wangwadagi jiri ghatagi changa ga po jom du ya de na thingumbi wa thok oidana adu de kana gi nong gi kana nami tarani gi tramani gi piresi kai tawna gi bu adu maina ma leikre adu na masi taseng na hairagadi check post singsida leiribo authority singsina ne yamna mathong mangne na khalaga paikha pirde masi adu mai pakada bu pone ba aduga kari gi akoina Mizoram da sabu matamda akoina kana se lore gari ani hum chap je pass se lore pass se lore kan da mi kharagi wat ba je yarani da haina ma thok thoujeng gi gari am thoujeng gi ba gari am thoujeng gi ba si moi da kayam singe na haima tamda asai da leiba mi duna ne sumba gari number si aizo la changre ano without pass ne moi changi ba do da coordination yam thui ba yam thui aduna evening da di khoi swai da pung 13 12 da si gate leibse na ario ka pung 3 mari da di moi thiba la moi authority police department ka adumana moi gi di am section na taweba adu noi phage hamte kainate adu noi gi wal hobo kan do ILP du lawra kan da adum yani noi kan to lei haina haiba adu di yong ngasai gi som da check gate check post leiriba authority duga asongi duga communicate tawa ka muti thuge aduga phajana adumana tor kan adagi koina gauhati gi lawra la ko leiri silcha dagi lawra la ko yai adu momayam loina para paga lakna banina adumaina akhoi su phajana systematic naina sillaga tawradi am phagadam neba ada amam da masi kana tawraina khale aina hanagi normal duty me jare DC officer phami bo officer singje adagi kanoge police department su mai magi normal duty dugi mathakta in addition kana se ILP gi kana sima si mai ILP implement taw matam da extra manpower zu toram gadam ne ba manpower si tor kan especially akoi foreign passport officer leiba advain tawna foreign passport officer leiba advain tawna akoi gi action and affairs gi adi home department gi lawrga staff fajan leidana adumaina tawdana ILP gi dangta especially masi khara kana moida pi daga diaba pose elo tawdaga di masi adum lai thokane na khali maram di madurmo adagi lakpo paisa duna nomagi ngai hingar kanda gari ama lakpagi adi gari manga turuk lakpagi mi yankhai macha mama lakpadu khasangna na wida muta leibasu pamoi do adu budi magi police department gi thabak satna hena kana ga ne na khale ba adu maina tawdana lai thokra na ningi adu hoji ga haibe agency ama khak kana tawdana de yaroi aduga hoji atopa mayam amasu kano general basu yai mayam so na senagani kai gi noida madi kano nate madi ILP issue tawrakte haibagi natragani lan pir haibi go erongani labor department da ledi tongamba labor officer lemni labor commissioner lemni tongamba labor department da ne action lawgadabdi adu magi makhong dagi lawko ibra adu madi khangde natragana asomna thirga lawbra adu maina khani ko na the ILP si akoi 2004-5 adaida khanna nainaba horakpagi stage adai hai tare ai samaksu akoi friends haidana matamduda sigi ahanba hodorakpa luptuna akoi Sanjen Thonggi state guest house daga sinba mifamduda invitation phangjadana akoi yauraga lai matamda sum mayam hainabani ko ILP sin leira matungda akoi gate ta sena duriba akoi down the left sena ba missing to madu kanana mu sena bi dori no na akoi kanodi godown du kanana senari na harakanda godown si kanana senai chokidar na senai chokidar di kanana mu senari ke do adugi type to matam du lakatra kaina sumaina mayam du bakta ga sumaina opinion pina ba ga yawe ba matam du da madu hojik lai ba hojik ILP gi implementation sida lapses le rami ba loophole le rami ba
hollowness leramiba si myam si yang kan mathamda ngana ki wasing da petning sangak pa ma phawi the government na ILP da akhoi lapses lerambagi wafam ma akhoi yam phajana detect tawbidana akhoi sumba yam significant oiba thaba ama lokhat pirise masimati akhoi highly appreciate tawe sige thawak simati adu akhoi maral leiba madaida insincere oiba officer sing ama thabak tagi ma suspend tawre habse masi su exemplary oina atai mayam sida akhoi government na sumba stern oiba akhoi initiative akhoi lokhat ka dawri haibagi mokhoi da yamna akhoi kanoma alarming kanoma akhoi kari haiba tare akhoi message ama mayam da yohanna lokhat pa exemplary oiba khongthang ama oirambasu yaena khali madu adu phawsu akhoi yam appreciate tawi loina na tawon dilip na thangbiba gomna sigi entire mechanism sida leiriba magi hollowness aduga magi weakness aduga magi akhoi corrupt and insincere magi kano mayam do environment mayam do madu akhoi chumnagi akhoi officer ama khakta exemplary oina khut tharega haibaduna manungda leiriba amotpa mayam do madu pura akhoi wash out tawgadaba makti oiroena adumaina akhoi wakhalon da akhoi observation da feel tawi masidi mamangda akhoi ILP gi magi system che masi mai guideline che anirak phawba akhoi revise tawkhre haiba wafam leire adu masi magi system chida mai guideline chida ahoba leidana awatpa leidana tawrira natragana magi implementation practice to da akhoi effective electricity ahoba leire ise masi ngasai mai monitoring system da shwerak pagira aro officer sing do madugi training wat pagira coordination wat pagira magi sincerity je kanana semgudam no haiba matamda magi monitoring magi mathakta leriba kaino sina sincere oira kanda makha taba mayam sina serious oira kadam neba dum mathak thangbada leriba singduna magi kano torogadi komthu ogadi serious oina lawdragadi makha taba singdusu adom yankhai chama phangaga chamchani phanga thawuk tawchanbagi system da dum lakaneba dei taragadi kadai dano bisige leriba ahoba se haiba dum khak yamna concern officer singe level da akhoi phajana masi akhoi review tawnanaba government yamna strict oiba akhoi thabak ama paikhat piragati akhoi hujik leiba loophole se masi matungda thondananaba adugi kanoduda yamna significant oiba akhoi kanaba ama leine na khali aduga haujiki swaida akhoi Bangladesh haibagi wa ma palle ko Bangladesh haibagi matang sida amuka hujik chief minister gi statement masamak sida mu hairi bana Assam gi chesang pairam me mu hai da Assam gi chesang pairam maga kamaina Bangladesh mu haibiri ba da Bangladesh haira kadi madu ILP su lobu yati Bangladesh hairi ILP di lobu yaroi madi foreigner eki makhada madi kano tawgadam ni dil tawgadam ni criminal prosecution tawgadam ni aduna kari gi amuka thindu iba adu swaida na the clarity what was self contradictory oiba statement itself self contradictory oiba my component khara yaweba adu swaida ni tamorin ko na ngasai haibi reiba ada what is the motive behind this statement haiba podam khaksi mayamda sigi sensitive oiba yamna kori shuma mangda mayong ari ngai timing sida sigi pot ama lai si what is the motive behind this statement haiba pot ama lakni ngai oibra haiba question ama lai si adu masi su karino haiba duma khoi da su confused oiba ko akhoi confused oi sengna Bangladesh national haiba kanda sai Bangladesh national oiragati mado foreigners ek ki makhata madu del tawgadamni criminal prosecution tawgadamni ILP paibai su mathau taba leite adagi kano paibai su labor card ki su khanna ningai oide labor card pirambada chumi lali khanna ningai su oide adu Bangladesh national haiba ma haire aduga amuka jiribam phau thindoe jiribam wangda thindoe adai asong wangdo moi thokpa tawjarani haire ada si karino khoi si clarity ji khitang understand tawbo why adu sumaina tawhanning akhoi government naga statement piragati adusu political akhoi leadership ki level da nataba chief minister ki level da nataba official single level da magi leriba technical magi leriba kenu singduga mari leina pata statement thambira ko eragati madu akhoi
वा अमनी अदुगा अखोई कैबिनेट मंत्री सिंग मयाम गा फमदना सिगी मी कुनमापन फारे गान तौर अखोई कनोदगा अखोई करी हातारे अखोई न्यूज़पेपर सिंगदगा अखोई बांग्लादेश नेशनल गाइन तौसनबा नेशनल मीडिया लेबा बांग्लादेश अदुगा ममांग थोंग सेनरी गाइदा मनिंग थोंग होरेगा हाइबगुम्बा कैनोमा सी वी कान अंडरस्टैंड इट सिगी मोटिव करिनो अखोई खंगदे चानाबा खितंग वादी अदुगा सेंगना अखोई हुजिकी आईएलपी हाइबसिदी तामो दिल नसुंग साइ थम मेक सेंगना थंबेरी मसिदी मी मपानदगी चंगहल लोइसे हाइब नति चंगकदोरिबा मी सिंगसे मसे पंचंग चंगबा यादननबा चंगइबा मी सिंग दो मदि रेगुलेटरी सिस्टम अमा मेंटेन तौहलगा at the same time state ki economy da su yes मी सिंग दो लाखबगी अमसुंग थोखिबगी मागी सिस्टम अमा has permanently sir laisalaktanaba se tasalaktanaba do akhoi indigenous population sing sigi magi sanctity da magi lamgi oiba adagi magi akhoi chada nauda adagi magi imung manung magi sigi kano sira akhoi kari haiba tare akhoi genesis ta kari da ama da akaiba laktanaba maduda yumpham warakanda tauba system amaneba adu mai ILP ga mari lainaba system da lariba loophole singdugi oina haragana magi system je phajana review tobiro kraidi horei no habri yanga madu hortan na entire mechanism ma government na paikhalo ada as a CSO or as a civic body koi mayam su darkar leiba matam da government na mathau tarak pa khuding mak akoi cooperation darkar leiba matam da akoi cooperation pin na bare di da khochu leijari aduga pisu pijagani then aduga haujiki Bangladesh di national haiba wahiyama haiba se masi matang da clarity tang wali Bangladesh di national haiba taragati magi kenodo Assam gi document pairi do lalen proof to gadam ni ma Bangladesh di national ni jingna badi hari adu jingna ba hairaga su nasai haujik sensitive oiba matam jida jingna ragati ma thammo adu ga investigation to biroba मी सिंग तुत करिगे सोमदा थिंदोइ न चिंगनलादि स्टेशन दा थमजल्लो मागी स्पेशल इन्वेस्टिगेशन ऑफिसर थमगा फजन केनो तहल्लो बा इन्वेस्टिगेशन तहल्लो अदुगा एज पर लॉ मा दित फजना एक्शन लो हल्लो